Kangpokpi district ke Manung Chana Leiba Makui Khul gi Lambi Asi Leingak na Matam Kuinadagi SEMBIDANA LEIBANA AWABA kaya MAYOKNARE HAINA KHUNJA SINGNA PHONGDORAKLI Paumi singa unaba amada Makui Khul gi khunmi amana phongdorakpada India government amadi Manipur government na khul khudingda village connectivity road ningthina semgani haina lauthokiba leirabaso Makui hairiba lam asida tariba khul mari manga asigi oinadi hauzik fawbada lambi amata sembiba leitri haina phongdokhe Mahangna makha taraduna lambi ningthina sembidabana ana ayek yawarpa matamda khudong chadaba kaya mayoknare anaba singbu poduna puba natraga sagai saduna pudrabadi lambi changfam leite haina phongdorakhe masina maram oiraga khunja singna hairiba lambi asi araiba khaijinaduna amadi angamba puthoknaduna lambi kaktuna semba haure haide masida koilas thaba kalbat hapa amadi lambi pakthokpagi thabak asidi hauzik paliba BJP gi lengak amadi mari leinaba department na midyang changbiduna semjinbinaba appeal tarakle nakal amaromda Makui part 2 da leiriba Chamripu Primary School asi aruba fibam da leire haide hana oza nupa ama leiramba adu leikhidraba matungda Tamenglongdagi Rose Gold mai hairiba oza nupi asi chahi amarom school asida leiramlaba matungda lengak na mafom atopada sinare haibadagi school asida lakhidabana maram oiraga khunja singna angam khaigatnaduna nupi macha ama thagi lupa 3,000 piduna neklaga angang sing lairik tamhali amadi school asigi achangba maintenance ge senfom adusu khunja singna puthoptuna leire Luribadi School asi Tamenglong District ke Tamai Block ki makhada leibani amadi administration na Kangpokpi District ki makhada leibana MLA ani makta school asi yengsinna bahaira basu amana amada thangjinaduna leire haina phongdorakhe amadi lengak na hairiba school asi yengsinbina ba appeal se tawrakle ani ahum Masai ayuk tigi chatliba lambi masang se kanana kari gidamakta lambi si kakpra sembra haibagi matangda wafam khradang thamjiningi myam mamangda madudi Bharat Sarkar amadi Manipur Sarkar nedi khungang khudingda road connectivity legini haina lei adubu anaba asokba adubudi angang oiramutadi nanganda phi ni pore hairaga doctor manaktu pui masigumba awaba pin debigi maramna lambi kakpada experience oiba mayam punsele hairaga khoina kakhibi kilometer kunmari kunmanga sure masi Kuzik tawgudaba kare wale road expansion wali black topping tawgudaba wali kalbat hapgudaba mayam wali turning point da yadaba mayam le masi mayam se lotion ba ngambugi sakti si khunja khoide leitre lambi si sarkar na ming changbin ha lusimbine ba aina media gi mathong na mayam da khaijabani